Akasvani Imphal, Wahengbam Washington na pau pajari, ahanbada marui bapau. Laibak asinangasi humbudra taruksuba Ganatantra Divas palan thoram pangthokli. Numidasiga mari lainana Gallantry Award marphudraw humdoi lauthokre. Manipur dasu humbudra taruksuba Ganatantra Divas palan thoram pangthokani mapungoiba thoram Imphal gi aitiasik oiraba kanglada pangthokani amasung Rashtrapati Draupadi Murmu na hairi Sangshatta Laibak ama Mikhal amagi bill puthokhiba aduna sarkar asigi afaba lengak shasanbu mayak sengna takli. Laibak asinangasi humbudra taruksuba Ganatantra Divas palan thoram pangthokli. New Delhi gi Kartiyabya Parkta Rashtrapati Draupadi Murmu na lusingduna miyamna numit asigi palan thoram pangthokani. Mafam aduda pangthokpa Ganatantra Divas ki parade ayuk pung 10 makhaida hauraga pung 1 makhairom chathagani. Indonesia gi Rashtrapati Prabowo Subiantona thoram asigi athoiba tithi oigani. Akasvani paumin hai Ganatantra Divas ki parade asi laibak asigi tongan sanskriti amadi lanmi gi sakti utpa thoidok hendokpa ama oigani. Parade asina Janavagidari amasung sanbigidan sanarakpa sahi humbudra manga mapung pharakpadasu akhanaba mityang thamli. Parade adu National War Memorial da Pradhan Mantri Narendra Modi na laishu katun ekai khumnaba ullabatungda haugani. Parade adu da Armed Forces, Paramilitary Forces, Auxiliary Civil Forces, NCC, NSS ki contingent singsu saruk yagani. Manipur dasu numitasiki palan thoram pangthokli mapungaiba thoram Rajya Sarkar na sinduna Imphal gi Kangla da pangthokani. Thoram da Rajyapal Ajay Kumar Bhalana jati gi machu ahum gi phiral paihengani. Rajyapal na tongan pa police medal singsu pigani madugi tungda Rajyapal na mass pass parade ki salami okani. Imphal ki ahanma Manipur Rifles ki parade ground da pangthokpa thoramda Mukhyamantri Nongthombam Biren na mass pass parade da saruk yaruba contingent singda thagat wahai phongdokani. Rajya sigi tongan ba jila singamadi subdivisional headquarters singdasu numit asigi palan thoram pangthoknagani. Akasvani Imphal nasu Ganatantra Divas palan thoram head of office oiriba Director Engineering N Nandukumar na jati gi machu ahum gi phiral paihenduna pangthokhi. Laibak asigi humbudra taruksuba Ganatantra Divas palan numit na lakpada Rajyapal Ajay Kumar Bhala Mukhyamantri Nongthombam Biren Mantri Singh amadi lusingba kayana miyamda yaipa paujel piri. Manipur University ki Vice Chancellor Professor N. Lokendra Singh amadi Registrar na ngarang Rajyapal Ajay Kumar Bhala ga Raj Bhavan da unakre. Unabaduda Professor Lokendra na University asida paikaliba tongan ba thabak thoram singi matangda Rajyapal da paudam ki. Manipur Judicial Academy na Amanna Ita amasung sathi ga khusam naduna nongmagi oiba sensitization amasung orientation program ama ngarang High Court of Manipur gi auditorium da pangthokre. Towards inclusive legal services for LGBTQ communities haibe hiram da pangthokkiba thoramadu ka mari leinana sathi gi assistant director Randhoni Lairik Yangbam na hai transgender singda anauba ain kayaga loinana legal service sing phanghanbagi pandamda thoramadu pangthokpani. RIMS ke hanagi director Dr. A. Santana Andhra Pradesh ki Mangalagiri da laiba All India Institute of Medical Sciences AIMS ki executive director oiragani. Hiramasi ki matangda Kendra ki Health and Family Welfare Mantraloina serolama thokre. Aryan Theatre gi live member yankai nithoi amasung artist member mangada ngarang kudolpot pidunai kai khumnakre. Imphal gi Wahengbam laikai yumjau laiyambi community hall da theatre asigi president A. Syam Krishna Sharmana sabapati oiduna pangthokkiba thoram amada kudolpot singadu pikhibani. Tabiriba pawasi Akasvani Imphal dagini.
राष्ट्रपति द्रौपदी मुर्मुना हाइदी संसदता लैबाक अमा मिखल अमा हाइबा बिल पुथोक्खिबा सरकार असिगी अफबा लेंगाक शासनबु मयेक सेंगना ताकली मांगना हाइ लैबाक अमा मिखल अमा हाइबा सिना लेंगाक शासनदा हेना मरा चेसिलहनगनी अमसुंग थौसिल कया मपुंग फाना चटनाहनबदा mateंग ओइगनी गणतंत्र दिवस की मांगोइनना जाति की मियामदा पीखिबा महाकि पाउजेलदा राष्ट्रपतिना हाइ Constituent Assembly da laibak asigi mafam khudingmaktagi kangluk khudingmakki miyoi yauki mangna hai masida Sarojini Naidu, Rajkumari Amrit Kaur, Sucheta Kripalani, Hansben Mehta amasung Malti Chaudhuri gumba Tomthil oiraba nupi tara manga yauki. Rashtrapati na hai nupa nupi thong manabagi wakhalon malemgi mafam kayada ningthina phauna dringaida Bharat tadi laibak asigi laibak leppada nupi singna chauba thogdang lauri mangna hai. When women's equality was only a distant ideal in many parts of the world, in India women were actively contributing in shaping the destiny of the nation. The Constitution has become a living document because civic virtues have been part of our moral compass for millennia. Kumchi chahigi Ganatantra Divas Kamari Lainana, Rashtrapati Draupadi Murmuna, Armed Forces Samsung Central Armed Police Force ki personnel marphudrahum doida Gallantry Award piba yakre. Miyoi taramathoidi masalai khidraba tungda mana asi phangadori. Mana sing adugi manungda Kriti Chakra ani, Sauriya Chakra taramari, bar yauba Sena Medal Gallantry ama, Sena Medal humputaruk, Nau Sena Medal ani amasung Payu Sena Medal Nipal yauri. Rashtrapati na Armed Forces samsung atay personnel singi defense decoration sahum mga su piba yakre. Ngasi phongba pause singi maroiba pau singi damak haujik Heirangkhongjam Bhavan laire Bhavan. Thagachari Washington Manipur ngasi phongba pauche singda security forces singna fagatlaba drug sing Chief Minister Nongthomban Birena mai thadu na manghan kiba tara manga suba National Voters Day thorong pangtok na kiba amasung National Games da saruk yaru na ba sanaroi singda yaipa paujal piba gi thorong pangtok kiba gi pauna tongan ba mong da headline tawdu na fongnari sanalaibag pauche da security forces na fagatlaba drug keji chahum ga tara mari mai thadu na manghan kre haina ahan ba headline tawri Sangai Express Manipuri da koti chahumga marfu taramapan henbagi drug mai thakre. Drug lalon ba popi thaba lepte lengak na shooting ba leploi haina Chief Minister na fongdo ki bawafam na ahan ba headline ori. Pau asi Manipur News pok na from Ichel Express, Imphal Free Press amasung Sangai Express English da ahan ba headline tawri. Pok na from Pau che da tara mga suba voters de thorong pangthokre anaw ba voters singna chumna bot thadari ba makai chakhut pangamgani haina Chief Secretary Prasan Kumar na fungdo ki bawafam na ani suba headline tawri. National Games da saruk yagada ba Manipur contingent lam thakre haiba pau Ichel Express ki ani suba headline tawri. Manipur da anirak suba oina National Games pangthok na bahotnari haina Chief Minister na fungdo ki bawafam naharol ge thaudang pauche ki ahan headline ori. Manipur News pauche da National Games da gold medal lorok pasing government ki thabak pibada cabinet na in principle oina ayaba pikre haina CM na fongdo ki bawafam na ahan ba headline ori. Manipur gi saknai ra bajagoi gi artist Thiam Surjamukhi da Padmasri pirak le haiba pau ama huelan pau gi ahan ba lamai da fogli amasung People's Chronicle da Manipur da gi police medal lauthok pada personal nipan yaure haiba pau ahan ba lamai da fogli Washington. Thagachari Bhavan Aroibeda Maroiba Pau Amukhana Laibak Asinangasi Humbudra Taruksupa Ganatantra Divas Palan Thoram Pangtokli Numidasiga Mari Lainana Gallantry Award Marphudraw Humdoi Pibasu Rashtrapati na Ayaba Pikre Manipur dasu Humbudra Taruksupa Ganatantra Divas Palan Thoram Pangtokani Mapung Oiba Thoram Aitiasik Oidaba Imphal gi Kanglada Pangtokani Amasung Rashtrapati Draupadi Murmu na haidi Sangsata laibak ama mikhal ama haiba bill puthok khibaduna sarkar asigi afaba lengak shasanbu mayek sengna takli pau loijare